Noklitan Makhongdagi khulngakpa mari police na fajinkre. Ngasi ayu pung 10:30 tarakpa matamda Thoubal district ki manung chanba hairokpa Litan Makhongdagi Thoubal district police commando ki team amana khulngakpani haiba nahamari faduna pukre hairi haiba nahamari aduna ngasi manak nakpada leiba dukan amadagi ising lainaba honnaringaida commando ki team aduna fakhibani hairi thaudo adugi pau hek tabaga maikai adongi mera pai bisingna commando na khulngakpa phaba yare haina irang hawrakpaga loina na fajin khibasing condition amata yauduna thado haina hairok police station na thomjin ki hairi pau sina hai tungda farba khulngakpani hariba nahasing adu Thoubal SP ki office ta pukre haina pau amana hairi hauzik fawgi oinadi faduna pukre hariba khulngakpa mari adudi masak maming leifam chapchana khangba ngamdri hairi lamsangi thodokta sokhiba CRPF personnel nimpan ki fibam khudong thiningai oidre ngarang numida Imphal West District ki lamsang police station da attest tawduna leiba 120 F koi gi CRPF personnel amana nongmai kapthorak tuna masa yauna personnel ani punna ahum leikhidaba thodokta sokhiba personnel nipan gi fibam hauzik khudong thiningai oidre hairi hairiba personnel nipan adu Rims hospital laikanari thaudo aduda soktuna laikanariba personnel sing adudi inspector Surti Lal Yankai Gataruk SI Yason Tarau Head Constable Brajesh Kumar Constable W Kumar +1 Constable Ranjit Kumar Pramanik Constable Sanjit Kumar Prasad Constable Lambudar Soren Constable Sabkal Manosni thaudo aduda soglaba personnel nipan adu khudakta phukatuna Rims hospital laikanarkhibani soglaba sing adu khong khuna chingba mafam singda sokpana hauzik kudong thiringai oidre hairi thaudo adu kari maramdagi thokhibano haina chap chaba khangba ngamdri nongmai pairaga football sanakiba Kuki manga police na fagatkhre ngasidagi numit kharani gi mamangda Kangpokpi district ki Sai 2 subdivision G Saparmaina police station gi manung chanalaiba ke Gamno 5 village ki ground da Kuki na hataraga manga romna AK amadi inchas rifle yauna afaba makal gi nongmai sing paidina football sanakiba dugi manungda yaubani haiba Kuki na ha manga fagale hairi fagalaba Kuki na ha manga adudi Mangtinland Kipjen Elias Bimang Kunga Taruk Mangtinland Kipjen Kunga Mari Saithenmang Kipjen Kunga Nipan Lunminsai Kipjen Kunga Mathoi amadi Lunkhogin Kipjen Kunga Mari ni hairi faraba mioi manga adu mari leinaba police station da khusin nakre hairi adu moinamang mioi manga adugi khusu khulai fagat khibagi paudi leite panba yabadi hairiba Kuki naha singasina afaba makhalgi nongmai sing paiduna camouflage setuna no kheduna Kangpokpi district ki ke Gamnom 5 village ki ground da football sana badugi video footage sing social media da mathang sandorakpadagi viral oiduna angakpa ma oikrabani makhoina nongmai pairaga football sana badu da Kangpokpi district police ki kangbuna pauhek phangbaga khudakta fagatuna ain gi oiba thabak lokhatriba karigino haina su praja section kayadagi hangnarakhiba leiribani Chief Minister Sindongna Balalong Siliba MLA Minister Singna Manipur Thugaina Bahonariba Kuki terrorist Singda Chapchana Sogatpagi Khudam Nilup Singh Haukiba 2023 ki May 3 dagi Kuki narco terrorist Singna Khunda Minariba Furup Singi Manungda Atamnana Maitek Singi Mathakta Chatharakli Balana Sina Awaba Kaya Mayokna Duna Leiringai Chiraga Sida Leibang Miyanggi Mihut Oriba MLA Minister Singna Lan Loishina Bahonabagi Mauta Masa Masagi Oijaba Thiduna Manipur Thugaiduna separate administration Taliba Kuki narco terrorist Singda Tongsinduna Lan Loishin Handana Badni Tha Kunma Thoi Faraglaba Lana Sida Makoi Masel Hunaduna Ngangna Banatana Leibang Miyam Ginamakta Thona Fana Chongthoktuna Karama Thodang Laukrabage Haina Khoramba Nupi Kaitel Sinfam Amadi Saktam Kanba Lufki Secretary na Thadorok Pacherol Amana Fongdoragli Cherol Sinahai Chafu Kairaga Kwangna Haraubagi Maongda Chief Minister resign Tobagi Pau Tabada Kuki terrorist Singna Harauba Fongdoktuna Makoigi Apamba 50% fangle haribasi Chief Minister Sindongna Balalong Siliba MLA Minister Singna Manipur Thugaina Bahonariba Kuki narco terrorist Singda Chapchana Sogatpagi Khudamni Manipur miyamgi mathakta bomb top sijinaduna Chothariba Mihan Mipun Mising Mina yauna terrorist ki thawong Chothariba Kuki narco terrorist Singbu Fongna Sogaliba Kuki MLA Minister Makhoi Taragi mathakta action lawba ngamdaba speaker resign tofam thoi lanasi hek haurakpadagi India government gi michang mikhai naiba Kalna matagi oineba miengna Kuki terrorist Singbu Fongna amadi lona Sogatuna Lagliba Sigumba Tanja Sida Pibamna Yadaduna PR Thamjilakba Thoklabadi Ireibak Iramdamasi Kanjanabagi Damak Khungang liba icha Singh amadi oirakadaba Pibam Singdu Leibak Kainaba Seliba MLA Minister Singi Mathakta
ꯇꯥꯔꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯉꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯥꯜꯂꯛꯇ ꯂꯪꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯁꯨꯛ ꯂꯨꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯕ ꯃꯔꯝ ꯆꯥꯗꯦ ꯇꯧꯐꯝ ꯊꯣꯛꯇꯕꯅꯤ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯅꯔꯅꯥꯏꯒꯤ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯁꯤꯡꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯝ ꯃꯨꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯗꯨꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯛꯅꯕꯅ ꯍꯔꯥꯎꯅꯕ ꯊꯧꯑꯣꯡꯁꯤꯡ ꯊꯣꯛꯍꯟꯒꯨꯝꯁꯤ ꯍꯥꯏꯅ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ